Loktak mapaugi update chingbu miyeng tabiri bapun mapu taramna oksabaga loinana ikai khumnaba uchari arambai tengol zenen headquarter ki control room operator laisram robasan na khuyek piraba chirol amakhak ahan boina miyamda khudol tamjage arambai tengol gi laibiri ba unit khuding makki isil naw punamaki maphamda wafam ama khanganjari madudi unit ki site tagi lagaw phaba mi phaba na singba amata chatpiganu Hauzikti kulai painaba ngaktasu oibanina khana chainaba thokloi hainingai leite amadi commander singna kulai sing mafam chana thambiyu maram leitana numidangda kulai puthukpiganu yariba makhai numidangda movement tawganu haiba wafam phongdokli karigumba problem thoklakanda commander knowledge leite hainasu haibiganu amadi isil ina punamaknasu any thabak ama tawo matamda Commander the report loina tawiramu Commander the report thamdana thabak tawiganu amadi Commander Singna su Zenen headquarter da matam sana report tawduna punna thabak tawinaba khanganjari haiba wafam sirol asida phongdokli makha satarakpada AT gi luching purel korongan makhuman gi PS tagi post amakak lakhot charaga miyamda thamjagi loina mak ngamjadrabasu relief ta leiba ima ibel isi chalseng AT Singna sakau jabasi leiba leitaba chak chara amata sarasu harau harau penbiu haiba wafam thamli makhatana AT ki Zenen headquarter ki PRO oina thaupubidiba Rubin mangang khairakpangi PS tagi post ama nikhak lokot charaga miyamda thamjagi sahi amada amuktang lakpa senglaba machin mapagi numit asida punna unaduna harau harau sak sara amatang nungsina saminaduna yaipat thauni ni jabadi toina kaide khali aigi wakhalonda relief ta leiriba mayamgi khanbadadi tasengna noaite aikhoi su kapibani adubu lai haktaktagi thambiramlaba senglaba numit asibusu kawhanbadi chumde tawbutabu pot hapada hidana bagi chatnabidi kaidonungda tawraidabani ningol oibisingnasu mabung mapada mapabungda nampuda adu loubiyu ada loubiyu hairoidabani numit asi harau kumai nate laigi numit ni haiba wafam phongdokli makhatana sekmaidagi aigi marup nandakeshwar Elias amujauna aramoi tengolbu chena thajabiduna awang kawbru asupada wasaktuna tengoloi ama oina mang thana saruk yabirakpada thagatpa nungaiba phongdoksari arambaina nongma nongmagi mangda sakatpa ngamjaribasi miyamgi thajaba nungsibibagini AT gi commander amadi tengoloi singnasu miyamna khajik nungairoidaba thabak amata tawbiganu haiba wafam phongdokli makha satharakpada lisipriya kangujangi page tagi post ama nikhak lakhot charaga miyamda khudol tamjage ai handak ki G20 summit 2024 gi mifam da saruk yanaba host oiriba Brazil gi president na baton tarokle malem gi sakti leiraba lebak kaya gi luchingba cheng maru oina Narendra Modi Joy Biden amadi atai luchingba kaya su saruk yagani picture abasu Manipur gi phida macha ama malem da kanma ngamjaba punchi gi lebak phabani haiba wafam thamli makhatana Manipur da government job ama thibada paisa nampham hana thi atopa state ayambada corruption gi chang yamna hanthare Delhi da thabak wanomba bot ta paisa yenba sungtaw tawroi miyoi kaya government job fawba resign tawthoklaga private company kaya linkhatli successful entrepreneur kaya tholakli adubu Manipur dadi still government job macha ama tahoudradi isasi hayeng wagani haiba mama singi wafam phongdokli makha satharakpada kwakaithel 360 hairiba page asigi post ama nikhal khotcharaga miyamda kudol tamjige Kuki Jo Singna Puducherry UT ki dumaina makhoi gi separate UT Piyu haina haijakiba adu center na Yarakhidre hairi center opposed to Manipur Kuki Jo tribals plea for Puducherry like UT haiba wafam phongdokli isasina phongdokpagi matung ina Puducherry hairiba lamasiga manana Kuki Jo Singna UTPU haiba demanda center na yaraktabagi maram hairagadi Puducherry UT formation dadi no drug mafia no illegal poppy cultivation no foreign terrorists adubu Kuki land or poppy land dadi drug mafia poppy cultivation foreign militants illegal immigrants Khalistani support haiba wafam phongdokli PSC gi aroi boina hauzik thokliba irang asina maram oiraga amang ata thokraba amadi Yummai chakraba singidamak Pradhan Mantri Awas Yojana project ki special financial package ki makhada central government na yum lising taret chanaba union government ki rural development and panchayat raj na aiba chirol ama tharaktuna khangalakre haiba en biren singi wafam phongdokli makha satharakpada the nomadic creation sahidiba PSC ki post khara khak lakhot chiraga miyamda thamjige chief minister nongthomam biren yauna review meeting pangthokre Manipur ki national highway singda paikhalak libat thabak thoram sing kumang chawsinanaba
रोड ट्रांसपोर्ट एंड हाईवेज की यूनियन मिनिस्टर नितिन गडकरीना मरी लेनब सिंगदा खंगनख्रे हाइबा वफम थमले मखाताना मणिपुर थोकलिबा कांगलुप की इरांग असिना मरम ओइरगा असम राइफल्सना कोथा विलेज की खुंजा सिंगबु ngak senbagi thabak sathaduna achouba thodang lawduna lagli tha asigi tang taraga mapanda more da laiba kotha khulgi khunja taraga mapan palen phawbu puthok pusin tawbada asam rifles na mateng pangkhre haina IGAR sauna thadorok pachola mana khangalagli serola sina makha taraduna hai kotha village ki khunja singna mayok nariba ana laying khunja amadi mairi singna satok sin tawbada asoi angam yawduna bangak pi senbina ba kotha village ki khunja singna asam rifles ta haijarubadagi Assam Rifles na kunja singbu kotha dagi palil phawba chatok sasin tawbada ngak senduna mateng pangkhibaga loina na kotha village ki secretary T Sanjoyna Assam Rifles bu takatpa pongdorgli makha chatharakpada aroi boina hi ai khomba news site ba page asigi post kharkhak lokhot charaga miyamda thamjagi Kangpokpi district ki manung chana laiba Agejang area dagi security ki apunba combined team amana thiba humbagi thabak chathabada khulai paiba singna lotchen nunu thalamba oyeni chingnaba 303 sniper rifle ama magazine yawba 9mm CMG ama 9mm pistol ama SBBL ama 51mm mortar HE ani 36 hand grenade ani kapyariba maru manga M by set ama packet grenade ama galoina na smoke grenade ani phagat pangamle hairi makhatana manipur lenga ki BJP MLA taraka mapanna chief minister N Biren Singh bu mahaki phamdagi Lokthoknaba Prime Minister Narendra Modi da aiba chirol pisin kre haina National Media News Channel na report torokpadagi charang na bathoklingai cherak asida Manipur BJP MLA amadi Minister yaungna makoi taramapan mamang thagi tangkunda leimai taruk panba aiba chirol ama BJP President JP Nadda da pisilamle hairi BJP President na aiba chirol pisilamle haibasi social media platform da viral oirakpadagi miyamna khangnarakibani press na phangba pawgi matung ina hairiba laimai taruk panba chirol aduda ahanba laimaida mamang sahidagi me ahumdagi haurakhiba irang asi laksinanaba security force kaya deploy tawrabasu phuruk anigi marakta thoaningdaba thodoksing laksinba ngamdana lairi ani suba laimaida BJP na luchingba lengakna irang asi laksinduna mahoksagi punchida hanjinba karigi ngamdribano irang laksinba ngamloidaba oirabadi MLA sing resign taw haiba wafam miyamna phongdok narakle haina su palli loinana ahum suba laimaida irang asi waraisin puraknaba phurup anigi marakta dialogue tongnaba thabak pakhat piyu haina su palli haiba wafam thamli PSC makki makhatana Chief Minister N Biren Singh na Manipur gi chingi lamda valuable infrastructure kaya Ministry of Minority Affairs scheme gi makhada sengot chagat khraba matung sana khonabaga mari leinana achouba infrastructure project ama Imphal da paikhalagani haina Union Minister for Parliamentary Affairs and Minority Affairs Kiran Rijuna thajaba pirakre haibaga loinana aroi boina lakadoriba ningol chakouba asida iramdamgi pothok sing sizinaduna ningol chakouba gi thoram asi pangtoklasi amadi relief camp ta leiba miyoi singna puthokpa pothok sing leiduna mateng pangsi haina kokomi women wing gi coordinator y leirik leimana phungdokre wafam asi lamphel da leiba kokomi gi office ta pawmi singa unabada phungdokhibani mahangna makha taraduna hai haukiba chahi gi me ahum dagi hauduna Manipur da thokliba lan asina maram oiraga lamdam asida leiriba praja khudingmak awaba kaya mayokna duna lagli sahi amagi manungda amuktang thokpa ningol chakouba asi pangthoksi adubu inamdam asigi pothok sing sizina duna pangthoksi haina phongdokhi mapalamgi arang arak polam sing sizina roisi madugi mahutta achumba chakchara ama chamina duna thoram asi pangthokpaga loinana relief camp ta leiriba singna sajariba pothok sing leiduna makhoigi mateng pangsi haina su makhatana phongdokhi haiba wafam thamlaga ngasigidi matang saida shinjare